Maruiba Pau Security na kurak hangdana Ladyba Imphal Mayol gi Ghanapriya Women's College ki gate mamangda sakhang daba singna hand grenade ama thamzilamle. Hauzik oiriba fivem asigi yenglaga tampaki mafam singda lai haraubagi thorom sing pangthokpagi matangda MP Sana Jobalai sembana Sana konungda akhang ahai sing kayaga loinana mifam ama pangthokre. Amadi Security Force na tungan ba mafam singdagi lo na thingkraba lalhaulob KYKL amadi KCP gi mui sing fagat pangamkre. Kurumzari ISCOM Manipuri pau meeting tabiri ba khwai puno maputaram nokzari hauze pau sandokna pizari Security na kurak hangdana Ladyba Imphal Mayol gi Ghanapriya Women's College GP College ki gate mamangda sakhang daba singna hand grenade ama thamzilamle hairiba hand grenade adu ngasi ayu anganbada lambi chatpa mioi singna thengnarakpadagi police ta pau pikhi tungda Manipur Police ki bomb detection and disposal squad ki team laklaba matungda tek ta kaidana bomb adubu lauthokhe ngasi thamlamliba hand grenade aduna nallaga che machet amada down with fascist education honor the right of proletarian students free education movement glory to the proletarian students haina tharaga thamlambani haire hauzik maki oinadi kanana karigidamak bomb adu mahai tampham sang asigi mamangda thamjilamlibano haiba khangba ngamdre Hauzik lamdam asida oiriba fibam asigi yenglaga maruoina matau karamna Manipurgi tampaki mafam singda lai harau bagi thoram sing pangthokpa yagadagi haibagi matangda ngarang MP Sana Jobalai sembana mifam mapu oiduna Sana konungda akhang ahai sing kayaga loinana mifam ama pangthokre mifam aduda umang lai kanba apunba loop amadi Ultra Sanglen Sana konungi mute singna saruk yakhe Masigi mathakta lai harau bagi thoram kayada achauba thodang lauriba amaiba sing yauna Ultra Sanglen Sana konungda mifam amasu pangthokhe mifam aduna amatta oina lai harau bagi asengba machat adubu kaidana thamba amade chatnaba haina warep lokhi haina MP leisemba Sana jawbana mahaki X handle da thagalakpa warol amada khanghalakle Swachhata hi Seva campaign gi saruk ama oina ngarang Mahut Minister Y Khemsana IMC Ward number 38 ki oina Singjamai Thongam Laikai da leiba Maibam Sauthoi Singh Memorial Community Hall da pangthokiba thorum amada miyam da fatta haudi Singh hapnaba twin bin Singh yanthokre Imphal Smart City Limited ka Imphal Municipal Council ani na khusam naduna pangthokiba thorum aduda Minister Y Khemsana plastic ki potlam Singh fatta haudi Chakshangi Arem Akhak Potlam Singh Asibu Tastin Khomzinduna Thamlaga Mafam Jaba Solid Waste Management Plant ta amuk nauna sungdokna bathabak lokhat minasi haina Minister asina mahaki X handle da thagalakiba warolamada miyam da khanghalakle Sugunu Assembly Constituency da hadaki Kanglup ki irang namaram oiraga masa masagi mayumda hanjinduna amuk hanna yum sajaduna leibada khudong sajadraba imung singda Sugunu AC ki MLA Kanguzam Ranjitna masamaki lam ingkhol pari manga kathokhiba adugi matung tarakpada yum sing saba haunaba yum safam sing ngarangdagi piba hokre hairiba yum safam sing asi maru oina Kanglup ki irangda yum leitraba Sugunu Serau amadi thagnaba khulda leiba mioi kya amadasu hairiba asi fanghanba haubane nauna yum saduna khunda leita hangadauriba mafam adu Serau Konok Thengra Lekai haina maming tholagani hairi Haukiba pung kunmari asida Manipur gi sing amadi tampaki mafam singda tongan ba security force ki kangbu singna thibohumba ki thabak kaya marum sathakhi nakal amadana National Highway number 2 haibade Imphal Dimapur paringda nongmagi changdaba yadraba polam sing yauba gari sahum kun security ki section thoranga loinana Imphal tamna yorakre masigi mathakta tongan ba Manipur gi district singi mafam kya da punna checkpoint 108 hangdokhi baga loinana jingnabadagi
Chathok chachin tauba mioi taret ki mathak tawang bang chathaki. Manipur Police ki kangbu amana ngarang Imphal West District ki Naran Konzel dagi lona thingkraba lal haulob KYKL amadi KCP gi mioi ani fagale hairi fagalaba makhoi ani adudi thongam nauba maitai chahi kun mathoi amadi Huidrom Prabhas Singh atopaming Nonil chahi kun humdoi nei makhoi ani ase dukan sing dagi stenkhai thungkhai tawbada chenaba mioi sing nei makhoi dagi police na chaka mari panba gari ama mobile phone manga Aadhaar card amadi sel kharaga phangle hairi Nakal Amaromda Police na Bisnupur District ki Kaibul Chingmairong Mayai Laikai Romdagi Lona Thingkraba Lalholup KCP People's War Group ki Mioi Ama Fagat Kray Fagalaba Mioi Adugi Maming Oinam Amar Atopaming Joy Kawi Chahi Nifut Taret Sure Mangondagi mobile phone anisu fangle hairi Imphal West District ki mafam amadagi subnatagi masagi chahi tara taret khakta ngairiba nupa masa ama flight manungda ganja kilogram mari khara henba puna bo honarambadagi fare hairi thaudo ase tha asigi kun taruki nungthil pung ani rom tarakpa matamda mahakna pairakhiba baggage adu screening tawbada plastic na yomsenba packet ani yauramba posak adu hangdoklaga yenglubada ganja oirambani hairi ganja puna ba khonaramba nupa masa adu ganja sing aduga loinana Singjamai police station da khusinara khre haina pau asinama khatare loisilakpada marui ba pau amuka na pizari Security na khurak hangdana leiriba Imphal Mayol gi Ghanapriya Women's College ki gate mamangda sakhangdaba singna hand grenade ama thamjilamle Hauzik oiriba fiba masigi yenglaga tampaki mafam singda lai haraugi thoram sing pangthokpagi matangda MP Sana Jawbalai sembana sana konungda akhangai sing kayaga loinana mifam ama pangthokkhre Amade security force na tongan ba mafam sing dagi lona thingkraba lalholo KYKL amadi KCP gi mioi sing fagat pangamkhre Hausi fawbagi ISCOM news na pizab manipuri pau matang asid loizare mining tabiri basing bomu kana khulumjari